Ili magi phone dagi torch tu than gi tawi adubu jealous na tungnom dagi ili da che na kolai ili khangpre khangna kaino jealous thado haibane kaino banana toroi sibo jealous to kari suta de ilina thado haibane jealous to tapna ili ai nang bu thamoi seng na nungsiye nang ai gi damakta di lepi bangam loitra ili nang de ai gi close best friend ni karam na no adu ai thok pangam loye nang jenu di kem ta khandra bro jealous to haifino aga famung da famthara i aina hanjin maga mari lene de habena tro madine aikhoi ma to ni machari ai gi chanupi ne ba aduga aidi nang marup kum na lauki diye nang di ai gi punsi gi life partner mak ne na khankhiye na fam da changjakhi bane nanga marup oiru base ai gi khwai dagi regret oirame ibani marup oiram jati nahan ai gi pukning goi bawa fam se phungdok lamani ko nang bu fangnaba tanajaram gani ko ili do khangau de mi hundu makhol thong na dang laung na chung le i jealous na ado ai gi pakhum de pira roi ro haise ili kari hai ka dabano khangdre adum tumi na leptu na lei jealous ma gi mawong du da ili bu singsin du na famung du de hifali aduga mahaksu mamai do anthoga nakan du da tam hipthara i somda su Leslie yam harau na call tarok pangai rami notification ama lakpagi su ma oiraboi ningduna changsin duna yengi second ama faukana de phone du da yenglibadu ngahak leibaga poiriton su call tawrai Leslie do yam harau na hello poiriton su matam kuina khonjal tarudrabagi ahanba khonjal tabadu da asuki matik harau jei Leslie karimta khumaktabadu da amukasu hello da poirei poiriton do no fit tawraga Thai thoi Leslie kaidaramino poiraito na amuk aisune yum yorokpada ngairi dressing sa lotion ge tawrambani nangdi Leslie aidi da poiregi call tawrpa ngairamine ado exam kamai tawramge poiraito na amuk adam nungairami Leslie na ado sidagi di adam pau phongna ba yaradui natro poiraito na yarani sidagi di ne aina sangaga nangsu lairik ta holadabani Leslie as hekto baga dum lairik ta dum tawraga leiba talicho parsu padrasu yabaduda poiraito na adu yade thoi nangna ne wage na warabada handak sahi simangai Leslie hoiba ado ngasi tangti lairik na taba kitang sana seba poiraito do nok fet tawraga ai jangkhringai da nang kai toba Leslie na khem tawdina poiraito na chinthenu da ai nangi pauloi na maktari bani ko Leslie haima ai kem tawdi harago ai bu kari tawdurige poiraito na ebi whatsapp kai kaga paidana ne atobaga kem ta paw phongna de Leslie do hantak mukti nok thorai is adudi icham na sum hangbani mi icham nang hack text tongna ba khakta nimni ahen ba karim ta tawdi ko poiraito na oh fare Leslie aya aseng mani da poirei thajadri ro poiraito na amu thajayeba Leslie nang thajadri do ai khangingo ai kem tawdi haiba poiraito do magi mawong da no aga ai bu kari hai khrage thoi asumna numituma su haukhre nongale jelisoi gi nupa mayum dagi ahal kharaga nupi chen bagi paw handok palak le sana jawbana ai su kari hai ga dabno khangdre adubu haukrabadi haukre matungdadi kari tawba yage habado khanaba tare tomalna achumba makni aikhoi mangumna chap hek manakre ahal amana inkhalakpa haibasitine si ngaktani aikhoina khamlubaga yaba nate ko sana jawbana achumba makni makhoi gine chahi matangsi ningkhibada mai ising changde haibaduni tomalna aigi oinadi luhongbase chahi khara yaithopana fagadra khanjai angang su oiribanina thabang macha mamtang tawjaraga luhongbana fagadra khanjaba sana jawba nupa khoiromgi di karimta kaibadi leite somdasu jeno hoigi imungdu nupi chenbagi paw handokpa lakle poiraiton su pawdu taraduna jelisoi lai poiraiton bai kainu yam thajadiye aidi nan khai nang exam loiba numita nupi chela dabani na haibado aidi phagi ga malureba jelis ai su gyan men ga ta ba za na te da
ꯅꯨꯡꯁꯤꯕꯒꯤ ꯂꯕ ꯁ꯭ꯇꯦꯖꯁꯦ ꯀꯥꯊꯣꯛꯑꯒꯅꯦ ꯊꯨꯡꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯩꯒꯤꯁꯦ ꯄꯣꯏꯔꯩꯇꯣꯟꯅ ꯑꯗꯣ ꯂꯨꯍꯣꯡꯕꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯖꯦꯂꯤꯁ ꯍꯥꯟꯅ ꯋꯥꯔꯣꯏꯄꯣꯠ ꯄꯨꯊꯣꯛꯑꯒ ꯊꯝꯃꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯊꯕꯛ ꯏꯪꯈꯥꯡꯒ ꯇꯧꯔꯀꯥꯟꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯌꯦ ꯄꯣꯏꯔꯩꯇꯣꯟꯁꯨ ꯐꯔꯦ ꯚꯥꯏ ꯑꯗꯨꯅ ꯖꯦꯂꯤꯁꯅ ꯑꯩꯁꯨ ꯑꯊꯨꯕꯤꯗ ꯊꯕꯛ ꯑꯃ ꯇꯧꯁꯤꯜꯂꯒ ꯂꯨꯍꯣꯡꯊꯣꯛꯑꯒꯦꯅ ꯈꯜꯂꯤꯅꯤ ꯀꯥꯟꯅꯗꯦ ꯀꯨꯏꯅꯒ ꯃꯌꯨꯝꯗ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ ꯄꯣꯏꯔꯩꯇꯣꯟꯁꯨ ꯍꯣꯏ ꯌꯦꯡꯁꯤꯁꯦ ꯐꯒꯗꯕ ꯑꯃ ꯇꯥꯏꯕꯪ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯃꯍꯥꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯕ꯭ꯔꯦꯛ ꯇꯥꯏꯝꯒꯤ ꯃꯇꯝꯅꯤ ꯂꯦꯁꯂꯤ ꯃꯍꯥꯛꯀꯤ ꯗꯦꯛꯁꯇꯨꯗ ꯉꯥꯊꯔꯒ ꯍꯤꯞꯄꯤ ꯃꯤꯂꯤ ꯁꯥꯔꯅ ꯀꯣꯆꯤꯡꯒꯤꯗꯣ ꯍꯣꯔꯦꯟꯗꯒꯤ ꯍꯧꯔꯅꯤ ꯍꯥꯏꯕꯅꯤꯀꯣ ꯂꯦꯁꯂꯤꯗꯣ ꯌꯥꯝ ꯇꯟꯅ ꯑꯁ ꯃꯤꯂꯤꯅ ꯅꯪꯅꯦ ꯍꯣꯔꯦꯟ ꯀꯅꯥꯅ ꯊꯤꯜꯂꯛꯇꯣꯏꯅꯣꯕ ꯂꯦꯁꯂꯤ ꯑꯩ ꯑꯝꯇꯒ ꯈꯪꯗꯦꯀꯣ ꯇꯨꯝꯁꯤꯠꯀ ꯐꯥꯗꯕꯅꯦ ꯂꯥꯏꯔꯤꯛ ꯑꯝꯇ ꯆꯪꯗꯦꯗ ꯃꯤꯂꯤ ꯅꯪꯗꯤ ꯀꯩꯗꯧ ꯂꯩꯔꯤꯕ ꯗ꯭ꯔꯃꯥ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯣꯏꯔꯝꯅꯤꯅꯦ ꯂꯦꯁꯂꯤꯅ ꯃꯤꯂꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯨꯄꯥꯒ ꯈꯪꯅꯔꯨꯕꯁꯦ ꯌꯥꯝꯅꯗꯤ ꯋꯥꯏꯀꯣ ꯃꯤꯂꯤ ꯌꯥꯝ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯦꯁꯂꯤꯅ ꯑꯌꯨꯛ ꯐꯪꯉꯤ ꯉꯟꯅ ꯍꯧꯗꯣꯛꯑꯅꯤ ꯅꯨꯡꯗꯥꯡ ꯐꯪꯉꯤ ꯊꯦꯡꯅ ꯂꯥꯏꯔꯤꯛ ꯇꯧꯕ ꯁꯪꯉꯤꯅꯦꯅ ꯑꯩꯀꯣ ꯗ꯭ꯔꯃꯥꯗꯤ ꯂꯥꯏꯔꯗꯅꯅꯦ ꯇꯨꯝꯕ ꯐꯥꯎ ꯁꯪꯗ꯭ꯔꯦ ꯃꯤꯂꯤ ꯃꯃꯥꯅꯔꯣ ꯍꯥꯏꯁꯦ ꯂꯦꯁꯂꯤ ꯑꯁ ꯑꯩꯈꯣꯏ ꯃꯥ ꯑꯣꯏꯔꯝꯃꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯇꯧꯈꯤꯗ꯭ꯔꯣ ꯃꯤꯂꯤ ꯑꯗꯨꯗꯤ ꯗꯥꯄꯣꯏꯔꯩꯅ ꯂꯦꯁꯂꯤꯅ ꯑꯃꯨꯛ ꯅꯍꯥꯟꯈꯩꯗꯤꯅꯦ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯖꯅꯤꯡꯕꯅꯦ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯗꯤꯕ ꯑꯩ ꯋꯥꯔꯤꯒ ꯑꯝꯇ ꯁꯥꯟꯅꯖꯅꯤꯡꯗ꯭ꯔꯦ ꯃꯤꯂꯤꯅ ꯑꯗꯨ ꯐꯠꯇ꯭ꯔꯣ ꯍꯥꯏꯁꯦ ꯂꯦꯁꯂꯤꯅ ꯑꯃꯨꯛ ꯐꯔꯛꯀꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨꯁꯨꯅꯦ ꯑꯦꯛꯖꯥꯝꯒꯤ ꯀꯣꯏꯁꯟ ꯉꯥꯛꯇ ꯑꯃꯃꯨꯛ ꯀꯣꯛꯀꯥꯁꯦ ꯂꯣꯏ ꯆꯥꯛꯀꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯐꯣꯟ ꯊꯝꯕꯁꯨ ꯌꯥꯗꯦꯅꯅꯦ ꯑꯝꯇꯩꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕꯖꯥ ꯅꯠꯇꯦꯀꯣ ꯂꯥꯏꯔꯤꯛ ꯄꯥꯔꯛꯀꯗꯕꯅꯤ ꯇꯥꯅꯕ ꯄꯥꯔꯛꯀꯗꯕꯅꯦꯅ ꯑꯗꯨꯝ ꯄꯥꯍꯜꯂꯤꯅꯦ ꯑꯩ ꯀꯞꯅꯤꯡꯉꯤꯀꯣ ꯃꯤꯂꯤ ꯁꯪꯕꯤꯅꯕ ꯂꯩꯔꯤꯗꯣ ꯐꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯄꯥꯍꯧꯔꯤꯗꯣ ꯀꯣꯝꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯂꯦꯁꯂꯤꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯋꯥꯏꯅꯤ ꯅꯪꯕꯣ ꯄꯨꯡꯒꯥꯏꯃꯨꯛ ꯐꯝꯃꯛꯄꯗꯅꯦ ꯀꯣꯛꯀꯥꯁꯦ ꯀꯌꯥꯝ ꯂꯨꯝꯃꯤ ꯅꯪ ꯈꯪꯉꯕ ꯑꯁ ꯂꯥꯏꯔꯤꯛ ꯇꯝꯕꯃꯨꯛ ꯋꯥꯕ ꯑꯅꯤ ꯁꯨꯔꯝꯗ꯭ꯔꯦꯝꯅꯤ ꯂꯦꯁꯂꯤ ꯑꯃꯗꯤ ꯃꯤꯂꯤ ꯄꯨꯟꯅ ꯇ꯭ꯌꯨꯁꯟꯒꯤ ꯊꯣꯛꯂꯛꯃꯤꯟꯅꯔꯛꯏ ꯅꯛꯁꯨ ꯅꯛꯄꯅ ꯑꯗꯨꯝ ꯃꯈꯣꯡꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯂꯥꯁ ꯕꯦꯟꯁꯇꯨꯗ ꯆꯪꯉꯛꯑꯒ ꯐꯝꯃꯤ ꯃꯤꯂꯤ ꯑꯁ ꯁꯤꯗꯤ ꯑꯝꯇ ꯎꯗ꯭ꯔꯦꯆꯣ ꯈꯔ ꯃꯃꯥꯡ ꯋꯥꯏꯔꯞꯇ ꯐꯝꯃꯨꯁꯤꯕ ꯂꯦꯁꯂꯤꯅ ꯑꯩꯗꯤ ꯃꯆꯤ ꯂꯦꯡꯕ ꯉꯝꯃꯔꯣꯏꯀꯣ ꯌꯨꯝꯗꯁꯨ ꯇꯨꯝꯕ ꯐꯪꯉꯔꯣꯏꯗꯕꯅꯤ나 ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯍꯧꯔꯒꯦ ꯃꯤꯂꯤ ꯑꯁ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯁꯦ ꯂꯥꯁ ꯕꯦꯟꯁꯇ ꯂꯣꯏꯁꯤꯟꯗꯣꯔꯦꯕ ꯇꯟꯖꯥꯗꯨꯗ ꯑꯦꯔꯤꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯗꯨꯁꯨ ꯄꯨꯟꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝ ꯂꯥꯁ ꯕꯦꯟꯁꯇ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ ꯃꯤꯂꯤ ꯃꯃꯥꯏꯗꯨ ꯈꯨꯝꯃꯒ ꯐꯝꯃꯤ ꯀꯩꯅꯣꯕ ꯑꯁꯤ ꯅꯨꯄꯥꯁꯤꯕꯣ ꯃꯥ ꯍꯦꯛꯇ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯁ꯭ꯀꯨꯜꯗ ꯐꯪꯉꯤ ꯎꯗꯅꯕ ꯂꯣꯠꯄ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯁ ꯑꯩ ꯌꯥꯝ ꯋꯥꯗꯣꯔꯤꯗ ꯇꯧꯔꯤꯁꯤ ꯁꯣꯝꯗꯅ ꯗꯤꯄꯥꯛꯅ ꯑꯅꯧꯕꯅꯤ ꯍꯥꯏꯗꯥꯏꯅꯦ ꯁꯤ ꯀꯣꯆꯤꯡꯁꯦ ꯁꯥꯝꯅ ꯈꯪꯗꯦ ꯑꯩꯁꯨ ꯑꯃꯁꯤꯅ ꯄꯨꯂꯞ ꯂꯧꯔꯛꯄꯅꯤ ꯖꯁꯟꯅ ꯇ꯭ꯌꯨꯁꯟꯒ ꯀꯣꯆꯤꯡꯒꯗꯅꯦ ꯂꯥꯏꯔꯤꯛ ꯇꯧꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯇꯨꯝꯕ ꯐꯥꯎ ꯁꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯁ꯭ꯇꯦꯐꯦꯟꯅ ꯑꯃꯨꯛ ꯑꯦꯔꯤꯌꯥꯛ ꯅꯪꯕꯨ ꯀꯩꯁꯥꯝꯄꯥꯠꯀꯤꯗꯨꯗ ꯇꯧꯁꯦꯅ ꯇꯧꯔꯝꯃꯒ ꯀꯩꯗꯧꯔꯕ ꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕꯅꯣꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ꯭ꯔꯣ ꯑꯦꯔꯤꯌꯛꯅ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯆꯠꯂꯦꯅ ꯆꯠꯂꯤꯕꯅꯤ ꯁꯥꯝꯅ ꯋꯥꯎꯁ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯖꯁꯟꯅ ꯑꯃꯨꯛ ꯅꯇꯩꯃ ꯌꯥꯎꯕꯗꯨꯗ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤ ꯁ꯭ꯇꯦꯐꯦꯟꯗ ꯅꯣꯛꯑꯒ ꯍꯣꯏꯁꯦ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯌꯥꯎꯕ ꯍꯥꯏꯗꯨꯅꯤ ꯗꯤꯄꯥꯛꯅ ꯍꯣꯏꯗ ꯆꯠꯄ ꯌꯥꯔꯤꯀꯥꯟꯁꯤꯗ ꯄꯪꯆꯠꯇ ꯆꯠꯄ ꯍꯥꯏꯕꯗꯨꯅꯤ ꯑꯦꯔꯤꯌꯛꯇꯣ ꯅꯥꯀꯟꯗꯒꯤ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕꯗꯣ ꯑꯃꯨꯛ ꯎꯔꯛꯏ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ ꯑꯩꯈꯣই ꯇꯥꯃꯣꯁꯤ ꯉꯥꯎꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯍꯥꯏꯒꯠꯇꯅ ꯃꯀꯣꯛꯁꯦ ꯅꯥꯟꯊꯣꯛꯄꯖꯥꯠꯅꯤ ꯃꯤꯂꯤ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯉꯥꯎꯖꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯦꯔꯤꯌꯛꯄꯨ ꯌꯦꯡꯂꯨꯗ꯭ꯔꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯊꯩꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯗꯨꯅ ꯆꯠꯂꯤꯕꯅꯤ ꯃꯤꯂꯤ ꯍꯥꯟꯅꯒꯨꯝ ꯑꯣꯏꯔꯨꯗ꯭ꯔꯦ ꯂꯦꯁꯂꯤꯒ ꯌꯦꯡꯅꯔꯨꯕꯗ ꯃꯤꯂꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯅꯠꯇꯅ ꯃꯁꯥꯒꯤ ꯐꯖꯅꯕ ꯍꯥꯏꯗꯨꯅ ꯗꯥꯏꯇꯤꯡ ꯐꯥꯎ ꯇꯧꯗꯨꯅ ꯐꯖꯅꯕ ꯁꯦꯝꯂꯤꯕꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯇꯝꯃꯤꯟꯅꯔꯤꯕꯁꯤ ꯑꯦꯔꯤꯌꯛ ꯃꯍꯥꯛꯅ ꯊꯤꯅ ꯉꯥꯡꯂꯨꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯤꯂꯤꯒꯤ ꯃꯁꯛ ꯎꯕ ꯐꯪꯈꯤꯗ꯭ꯔꯤꯕꯅꯤ ꯅꯨꯃꯤꯠꯇꯨ 12 ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯅꯤ ꯍꯟꯗꯛꯃꯨꯛꯁꯨ ꯄꯣꯏꯔꯩꯇꯣꯟ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ 99% PC ꯆꯠꯂꯒ ꯇꯣꯞꯄꯔ ꯇꯥꯔꯦ ꯑꯗꯨꯒ ꯖꯦꯂꯤꯁ 98% ꯆꯠꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟꯗ ꯂꯥꯛꯂꯦ
ꯑꯗꯨꯒ ꯏꯂꯤꯁꯨ 97.9% ꯆꯠꯇꯨꯅ ꯍꯟꯗꯛꯃꯨꯛꯁꯨ ꯊꯥꯔꯠ ꯄꯣꯖꯤꯁꯟꯗ ꯑꯗꯨꯃꯛ ꯌꯥꯎꯔꯛꯏ꯫ ꯊꯝꯕꯥꯜ ꯑꯃꯗꯤ ꯂꯦꯁꯂꯤ ꯇꯣꯞꯄꯔ ꯇꯥꯔꯛꯂꯕꯁꯤꯡꯗꯨꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯗꯨ ꯄꯨꯟꯅ ꯇꯤꯚꯤꯗ ꯌꯦꯡꯂꯝꯃꯤ꯫ ꯂꯦꯁꯂꯤ ꯄꯣꯏꯔꯩꯇꯣꯟ ꯊꯣꯛꯂꯛꯄꯗꯨꯗ ꯌꯥꯝ ꯍꯔꯥꯎꯅ ꯌꯦꯡꯖꯩ꯫ ꯊꯝꯕꯥꯜꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗꯣ ꯇꯤꯚꯤꯗꯒ ꯊꯣꯛꯂꯛꯇꯅ ꯎꯅꯖꯔꯤꯁꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯄꯣꯖꯤꯁꯟꯗꯤ ꯂꯥꯏꯔꯗꯅꯅꯦ ꯄꯥꯁ ꯐꯥꯎꯕ ꯇꯧꯅꯤ ꯇꯧꯔꯣꯏ ꯈꯪꯕ ꯅꯠꯇꯦꯗꯣ꯫ ꯂꯦꯁꯂꯤꯅ ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯥꯏꯅꯔꯛꯄꯁꯦ ꯑꯗꯨꯝ ꯇꯧꯔꯛꯑꯅꯤꯕ꯫ ꯊꯝꯕꯥꯜꯅ ꯍꯥꯏ ꯇꯥꯏꯅꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯑꯋꯥꯡꯂꯣꯝꯒꯤ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯁꯨ ꯊꯥꯔꯠ ꯄꯣꯖꯤꯁꯟꯗ ꯌꯥꯎꯔꯛꯑꯦꯅ ꯍꯧꯖꯤꯛꯇ ꯎꯅꯕꯒꯤ ꯌꯥꯎꯔꯝꯃꯤꯗꯨꯅꯤ꯫ ꯃꯤꯗꯤ 10ꯗꯁꯨ ꯊꯥꯔꯠ ꯄꯣꯖꯤꯁꯟ ꯂꯥꯛꯏ, 12ꯇꯁꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗꯣ꯫ ꯂꯦꯁꯂꯤꯅ ꯏꯃꯥ ꯅꯪ ꯅꯊꯟꯗ ꯌꯦꯡꯍꯧꯔꯣꯀꯣ, ꯑꯩ ꯆꯪꯂꯦ ꯇꯨꯝꯕ꯫ ꯀꯩꯅꯣ ꯈꯪꯗꯦꯕ ꯄꯉꯥꯡ ꯉꯥꯡꯉꯤꯕ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯟꯅꯔꯗꯤ ꯂꯣꯏꯅꯃꯛ ꯂꯥꯏꯔꯤꯛ ꯍꯩꯔꯣꯏꯗ꯭ꯔꯣ? ꯀꯩꯅꯣ ꯈꯪꯗꯦꯕ꯫ ꯂꯦꯁꯂꯤ ꯃꯥꯒꯤ ꯔꯨꯝꯗ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯍꯤꯞꯄꯤ꯫ ꯇꯟꯖꯥꯗꯨꯗ ꯄꯣꯏꯔꯩꯇꯣꯟꯁꯨ ꯀꯣꯜ ꯇꯧꯔꯛꯏ꯫ ꯂꯦꯁꯂꯤ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯛꯄꯒ ꯀꯟꯒ꯭ꯔꯦꯆꯨꯂꯦꯁꯟ ꯗꯥ ꯄꯣꯏꯔꯩ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯊꯣꯏ, ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ? ꯂꯦꯁꯂꯤ ꯂꯥꯏꯔꯤꯛ ꯇꯧꯔꯝꯕꯅꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯊꯥꯗꯤ ꯊꯥꯖꯈ꯭ꯔꯤꯗꯦꯗ꯫ ꯂꯦꯁꯂꯤꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯧꯋꯦ ꯃꯤ ꯗꯥ ꯄꯣꯏꯔꯩ ꯅꯪꯕꯣ, ꯃꯤꯅ ꯇꯧꯋꯦ ꯍꯥꯏꯔꯒ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯐꯔꯦ ꯑꯗꯣ ꯑꯦꯛꯖꯥꯝ ꯔꯤꯖꯜꯗꯤ ꯀꯃꯥꯏꯅ ꯇꯧꯔꯕ ꯅꯪꯗꯤ? ꯂꯦꯁꯂꯤ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯀꯩꯒꯤ ꯑꯦꯛꯖꯥꯝꯒꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯄꯣꯏꯔꯩꯇꯣꯟꯅ ꯑꯃꯨꯛ ꯂꯣꯠꯇꯅ ꯇꯧꯔꯤꯅꯦꯕꯀꯣ, ꯑꯩꯅ ꯈꯪꯂꯔꯣꯏ ꯃꯇꯥꯒꯨꯝ꯫ ꯂꯦꯁꯂꯤꯗ ꯅꯣꯛꯁꯤꯟꯅꯔꯒ ꯑꯁꯦꯡꯕꯒꯤ ꯈꯪꯗꯕꯅꯦ ꯍꯥꯏꯔꯒ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯑꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯅꯥꯎꯗ ꯑꯣꯏꯅ ꯍꯪꯍꯜꯂꯒꯦ, ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯂꯦꯁꯂꯤ ꯗꯥ ꯄꯣꯏꯔꯦ꯫ ꯄꯣꯏꯔꯩꯇꯣꯟ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯣ, ꯀꯃꯥꯏꯅ ꯇꯧꯔꯒꯦꯕ? ꯂꯦꯁꯂꯤ ꯃꯊꯪꯗ ꯀꯟꯅ ꯇꯧꯔꯒꯦꯕ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯔꯛꯑꯣ, ꯑꯩꯅ ꯍꯥꯏꯈꯤꯕ ꯄꯣꯔꯁꯟꯁꯤꯡꯗꯣ ꯍꯥꯟꯅ ꯄꯥꯕ ꯍꯧꯔꯛꯑꯣ꯫ ꯂꯦꯁꯂꯤ ꯗꯥ ꯄꯣꯏꯔꯦ ꯉꯁꯤꯗꯤ ꯅꯪ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯒꯤ ꯄꯥꯔꯔꯣꯏꯒꯦꯕ, ꯉꯁꯤꯇꯪ ꯍꯌꯦꯡꯗꯒꯤ ꯄꯥꯔꯒꯦꯕ ꯁꯦꯕ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯌꯥꯔꯣꯏ ꯄꯥꯗꯕ ꯌꯥꯔꯣꯏꯀꯣ, ꯌꯥꯝ ꯊꯨꯅ ꯄꯥꯔꯛꯑꯣ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ꯫ ꯂꯦꯁꯂꯤ ꯐꯠꯇꯦꯆꯣ ꯌꯥꯝꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯁꯂꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯂꯥꯏꯔꯤꯛ ꯇꯧꯕ ꯍꯧꯔꯛꯏ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ, ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯖꯦꯂꯤꯁ ꯏꯂꯤꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯖꯦꯂꯤꯁꯅ ꯆꯥꯛ ꯆꯥꯔꯕꯣ? ꯏꯂꯤ ꯆꯥꯗ꯭ꯔꯤꯌꯦ, ꯅꯪꯗꯤ? ꯖꯦꯂꯤꯁꯅ ꯑꯩꯕꯨꯗꯤ ꯆꯥꯔꯦ, ꯑꯗꯣ ꯅꯪ ꯃꯈꯥꯁꯦ ꯀꯥꯏꯗ ꯇꯝꯒꯦ ꯈꯜꯂꯤꯅꯣ? ꯏꯂꯤꯅ ꯑꯩꯗꯤ ꯁꯤꯗ ꯑꯣꯏꯅ ꯃꯈꯥ ꯇꯧꯊꯔꯒꯦ ꯈꯜꯂꯤ, ꯅꯪꯗꯤ? ꯖꯦꯂꯤꯁ ꯑꯩꯕꯨꯗꯤ ꯗꯦꯜꯂꯤꯗ ꯃꯈꯥ ꯇꯝꯊꯅꯤꯌꯦ, ꯀꯣꯆꯤꯡ ꯀꯩꯀꯥ ꯑꯥꯗ ꯄꯨꯂꯞ ꯌꯥꯎꯔꯒ UPSC ꯑꯦꯛꯖꯥꯝ ꯊꯥꯒꯦꯅ ꯇꯧꯕꯅꯦ꯫ ꯏꯂꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅ꯫ ꯖꯦꯂꯤꯁꯅ ꯑꯗꯣ ꯏꯂꯤ ꯋꯥꯔꯁꯨ ꯋꯥꯅ 5 years ꯃꯨꯛꯇꯤ ꯉꯥꯏꯕꯤꯔꯝꯃꯨꯀꯣ, ꯑꯗꯨꯒ ꯑꯩꯅ ꯃꯥꯏ ꯄꯥꯛꯄ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞꯇꯣ, ꯅꯪ ꯃꯗꯨ ꯐꯥꯎꯕꯗꯪꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯃꯨꯀꯣ꯫ ꯏꯂꯤꯁꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯦꯁꯂꯤ ꯑꯃꯗꯤ ꯃꯤꯂꯤ ꯄꯨꯟꯅ ꯀꯥꯟꯇꯤꯟꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯤꯂꯤꯅ ꯑꯩꯅꯦ ꯅꯪꯅ ꯍꯥꯏꯗꯣ ꯌꯥꯕ ꯉꯝꯃꯣꯏꯀꯣ꯫ ꯂꯦꯁꯂꯤ ꯃꯤꯂꯤꯌꯥ ꯑꯩꯇꯪ ꯆꯠꯄꯗꯣ ꯇꯜꯂꯦ ꯍꯥꯏꯕꯅꯦ, ꯅꯪꯒ ꯆꯠꯃꯤꯟꯅꯔꯨꯁꯦꯕ꯫ ꯃꯤꯂꯤ ꯆꯠꯄꯗꯨꯗꯤ ꯑꯔꯥꯏꯕꯅꯦ, ꯑꯃꯨꯛ ꯑꯦꯔꯦꯜ ꯊꯦꯡꯅꯔꯒ ꯉꯝꯖꯔꯔꯣꯏꯀꯣ ꯑꯩ꯫ ꯂꯦꯁꯂꯤꯅ ꯃꯤꯂꯤꯌꯥ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦꯕ꯫ ꯃꯤꯂꯤ ꯅꯪꯒꯤ ꯅꯤꯡꯉꯥꯏꯁꯤꯗꯤꯕ, ꯍꯣꯏ ꯌꯥꯔꯁꯦ, ꯆꯣꯞꯄꯁꯨꯅꯦ ꯅꯪꯒꯤꯅꯤ ꯈꯜꯂꯒ ꯌꯥꯔꯒꯦ ꯑꯩ꯫ ꯂꯦꯁꯂꯤ ꯑꯌꯥ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ꯫ ꯃꯤꯂꯤ ꯌꯥꯔꯦ ꯅꯨꯡꯁꯤꯕꯤꯔꯅꯨ ꯑꯝꯇ꯫ ꯅꯣꯡꯉꯥꯜꯂꯦ, ꯂꯦꯁꯂꯤ ꯑꯃꯗꯤ ミリ ꯄꯨꯟꯅ ꯄꯣꯏꯔꯩꯇꯣꯟ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯏꯔꯩꯇꯣꯟꯁꯨ ꯃꯈꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯅꯤꯗꯨꯅ ꯆꯪꯂꯛꯄꯗꯨꯗ ꯄꯣꯏꯔꯩꯇꯣꯟꯁꯨ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯤꯂꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯆꯦꯁꯨ ꯌꯥꯎꯔꯒ ꯂꯩꯔꯝꯕꯗꯨꯗ ꯂꯣꯏꯔꯦꯗꯅ꯫ ꯂꯦꯁꯂꯤ ꯀꯩꯗꯧꯔꯒꯦ? ꯃꯤꯂꯤꯅ ꯑꯩꯈꯣꯏ ꯆꯦꯁꯨ ꯂꯥꯛꯑꯒ ꯂꯩꯔꯝꯃꯤ ꯇꯨ꯫ ꯂꯦꯁꯂꯤ ꯑꯌꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯁꯤꯗꯤ? ꯑꯩꯗꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦꯕ ꯅꯣꯏ ꯆꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ꯫ ꯃꯤꯂꯤ ꯄꯦꯜꯂꯕꯅꯤꯗꯀꯣ ꯑꯩꯗꯤ꯫ ꯁꯣꯝꯗꯅ ꯄꯣꯏꯔꯩꯇꯣꯟꯅ ꯂꯦꯁꯂꯤꯕꯨ ꯑꯇꯩ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯃꯤꯂꯤ ꯅꯪ ꯆꯠꯂꯨꯆꯣ, ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯒꯦꯕ꯫ ꯂꯦꯁꯂꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ? ꯄꯣꯏꯔꯩꯇꯣꯟ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯊꯣꯏꯊꯣꯏ, ꯑꯁꯣꯝꯗ ꯃꯤ ꯉꯥꯏꯅꯗꯨꯅ ꯂꯩꯍꯧꯔꯦ ꯂꯥꯛꯑꯣ꯫ ꯂꯦꯁꯂꯤ ꯗꯥ ꯄꯣꯏꯔꯩ ꯑꯩ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯂꯦꯁꯂꯤ
ꯁꯨꯝ ꯇꯜꯂꯛꯑꯕ ꯑꯗꯨ ꯈꯪꯅꯕꯁꯨ ꯌꯥꯎꯋꯦꯕ ꯄꯣꯏꯔꯩꯇꯣꯟꯅ ꯑꯁ ꯑꯗꯨꯒꯤꯕꯨ ꯀꯩꯝ ꯇꯧꯔꯣꯏꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯣꯕ ꯂꯦꯁꯂꯤꯅ ꯃꯤꯂꯤ ꯃꯊꯟꯇ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯒꯦꯕ ꯃꯤꯂꯤꯅ ꯌꯥꯔꯅꯤꯌꯦ ꯑꯩꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯣꯕ ꯅꯣꯏ ꯑꯅꯤ ꯍꯥꯟꯅ ꯎꯅꯊꯣꯛꯎꯔꯣ ꯆꯠꯂꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯔꯝꯃꯒꯦꯕ ꯂꯦꯁꯂꯤ ꯌꯥꯔꯣꯏꯕ ꯅꯪꯇꯪ ꯂꯩꯍꯧꯕ ꯑꯩꯒ ꯄꯨꯟꯅ ꯂꯩꯁꯦꯕ ꯃꯤꯂꯤ ꯃꯤꯅ ꯌꯥꯔꯅꯤ ꯍꯥꯏꯔꯒ ꯅꯪ ꯎꯅꯒꯗꯕꯁꯤꯡꯗꯣ ꯍꯥꯟꯅ ꯎꯅꯊꯣꯛꯎꯔꯣ ꯍꯥꯏꯕꯅꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯒꯦ ꯍꯥꯏꯔꯒ ꯄꯣꯏꯔꯩꯇꯣꯟꯅ ꯌꯥꯒꯗ꯭ꯔꯅꯦ ꯃꯤꯂꯤ ꯌꯥꯔꯅꯤꯌꯦ ꯄꯣꯏꯔꯩꯇꯣꯟꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨꯀꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯐꯠ ꯂꯥꯛꯀꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯁꯂꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯈ꯭ꯔꯦ ꯔꯤꯌꯨꯅꯤꯌꯟꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯕꯅ ꯃꯐꯝ ꯑꯗꯨ ꯄꯨꯝꯂꯥꯡ ꯂꯥꯡꯏ ꯆꯥꯎꯅ ꯐꯖꯅ ꯗꯦꯀꯣꯔꯦꯁꯟ ꯅꯨꯡ ꯇꯧꯔꯒ ꯌꯥꯝ ꯐꯖꯅ ꯁꯤꯜꯂꯝꯃꯤ ꯄꯣꯏꯔꯩꯇꯣꯟ ꯂꯦꯁꯂꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯑꯇꯩ ꯈꯪꯅꯕꯁꯤꯡꯗꯨꯒ ꯎꯅꯔꯝꯃꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯄꯣꯏꯔꯩꯇꯣꯟ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯗꯨꯅꯦ ꯔꯥꯅꯤ ꯌꯥꯝ ꯍꯔꯥꯎꯅ ꯑꯌꯥ ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯕ ꯂꯦꯁꯂꯤ ꯀꯧꯏ ꯏꯃꯥ ꯔꯥꯅꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯅꯥꯅ ꯇꯝꯕꯗꯒꯤꯅꯦ ꯏꯃꯥ ꯂꯣꯏꯅ ꯈꯪꯂꯕꯅꯦ ꯑꯗꯣ ꯍꯣꯔꯦꯟꯅꯦ ꯊꯦꯡꯅ ꯇꯞꯅ ꯏꯆꯥꯗꯤ ꯍꯟꯒꯗꯕꯅꯤꯀோ ꯍꯣꯔꯦꯟꯅꯦ ꯅꯪ ꯊꯤꯟꯕꯤꯒꯦꯕ ꯏꯃꯥꯁꯨ ꯌꯥꯎꯗꯣꯔꯤꯕꯅꯤ ꯊꯤꯟꯕꯗꯣ ꯂꯦꯁꯂꯤꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯏꯃꯥ ꯂꯦꯁꯂꯤꯗꯣ ꯃꯊꯟꯇ ꯈꯜꯂꯤ ꯑꯩꯕꯨ ꯍꯥꯟꯅ ꯎꯈꯤꯕꯒꯨꯝ ꯇꯧꯏꯗ ꯁꯣꯝꯗꯅ ꯃꯤꯂꯤ ꯃꯆꯦ ꯎꯗꯅꯕ ꯂꯣꯠꯄꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯏꯁꯀꯥꯐꯇꯨꯅ ꯃꯃꯥꯏꯗ ꯈꯨꯝꯃꯤ ꯇꯟꯖꯥꯗꯨꯗ ꯑꯦꯔꯤꯌꯥꯒꯤ ꯄꯥꯔꯇꯤꯁꯤꯡꯗꯨꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ ꯃꯤꯂꯤ ꯑꯁ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ ꯃꯤꯂꯤ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯏꯁꯇꯤꯌꯔꯗꯨꯒꯤ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒꯤ ꯂꯩꯕ ꯔꯨꯝꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯁꯤ ꯑꯣꯏꯔꯗꯤ ꯎꯔꯔꯣꯏꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯄꯗ ꯑꯦꯔꯤꯌꯥꯛ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯈꯨꯝꯃꯤꯕ ꯏꯁꯀꯥꯞꯇꯨ ꯇꯥꯔꯛꯏ ꯑꯦꯔꯤꯌꯥꯛ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯂꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯉꯥꯛꯁꯛ ꯉꯥꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯂꯠ ꯇꯧꯔꯒ ꯁꯣꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯦꯔꯤꯌꯥꯛꯅ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯑꯩꯒꯤ ꯔꯨꯝꯁꯦ ꯈꯪꯉꯤꯕ ꯃꯤꯂꯤ ꯃꯁꯥꯗꯨ ꯊꯛꯀꯠꯄꯣꯏ ꯀꯩꯕꯣꯏ ꯁꯣꯏꯕꯅꯦ ꯈꯪꯍꯧꯗ꯭ꯔꯦ ꯁꯥꯎꯅꯨꯀꯣ When there is great love, there are always miracles ꯍꯥꯏꯕꯗꯨꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯦꯔꯤꯌꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛ ꯏꯇꯥꯎ ꯇꯥꯎꯕꯒꯨꯝꯅ ꯇꯧꯏ ꯍꯦꯟꯅ ꯂꯥꯡꯇꯛꯅꯕ ꯍꯦꯟꯒꯠꯂꯛꯏ ꯑꯦꯔꯤꯌꯥꯛꯇꯨ ꯂꯥꯏꯔꯤꯛ ꯄꯥꯔꯦ ꯄꯥꯐꯝ ꯈꯪꯗ꯭ꯔꯦ ꯇꯨꯝꯂꯦ ꯇꯨꯝꯐꯝꯈꯪꯗ꯭ꯔꯦ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯑꯅꯤꯃꯛ ꯃꯤꯂꯤ ꯉꯥꯛꯇ ꯎꯗꯨꯅ ꯂꯩꯔꯦ ꯑꯦꯔꯤꯌꯥꯛꯅ ꯚꯥꯏ ꯑꯩ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯁꯣꯏꯗꯅ ꯉꯥꯎꯗꯅ ꯆꯠꯇꯣꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯁꯦ ꯄꯨꯔꯥ ꯆꯨꯝꯈ꯭ꯔꯦ ꯚꯥꯏ ꯑꯇꯩꯁꯤꯡꯗꯨ ꯉꯛꯅ ꯁ꯭ꯌꯥꯝꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯅꯃꯣ ꯀꯩꯑꯕ ꯍꯧꯖꯤꯛꯀꯤꯗꯣ ꯗꯤꯄꯥꯛꯅ ꯑꯦꯛꯖꯥꯝꯅ ꯅꯛꯁꯤꯜꯂꯛꯑꯀꯥꯟꯁꯤꯗ ꯂꯞꯇ ꯅꯥꯟꯊꯨꯔꯕꯣ ꯑꯦꯔꯤꯌꯥꯛ ꯂꯥꯏꯔꯤꯛ ꯇꯥꯛꯏꯕꯗꯨ ꯆꯪꯗꯦ ꯃꯤꯂꯤꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯌꯦꯡꯂꯔꯣꯏ ꯈꯜꯂꯨꯕꯗꯨ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯛꯇ꯭ꯔꯦ ꯁ꯭ꯀꯨꯜꯗꯁꯨ ꯀꯣꯆꯤꯡ ꯃꯐꯝꯗꯨꯗꯁꯨ ꯂꯣꯟꯅ ꯃꯤꯂꯤꯕꯨ ꯁꯦꯟꯅꯕ ꯍꯧꯖꯔꯛꯏ